ꯀꯩꯅꯣꯗꯤ ꯌꯦꯇꯤꯡ ꯑꯝꯇ ꯇꯧꯔꯛꯑꯣ ꯑꯣ ꯊꯥꯎꯗ ꯇꯥꯎꯔꯒ ꯉꯁꯤꯗꯤ ꯂꯝꯗꯥꯟꯗ ꯑꯩꯈꯣꯏ ꯆꯤꯡ ꯀꯥꯕ ꯇꯝꯕ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣꯏꯕ ꯆꯠꯂꯤ ꯑꯩꯈꯣꯏ ꯂꯝꯗꯥꯟ ꯌꯧꯗꯔꯤ ꯂꯝꯕꯤꯁꯤꯁꯨ ꯌꯥꯝ ꯂꯝꯕꯤꯁꯤ ꯌꯥꯝ ꯅꯣꯝꯃꯤꯀꯣ ꯑꯗꯨꯅ ꯅꯦꯠꯋꯥꯛꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯖꯤꯑꯣꯁꯨ ꯐꯪꯗꯦ ꯏꯌꯥꯔꯇꯦꯜꯁꯨ ꯐꯪꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯔꯥ ꯇꯠꯂꯦ ꯏꯁꯩꯁꯨ ꯇꯠꯈꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯛꯇꯪ ꯅꯝꯃꯤꯅꯦ ꯁꯛꯇꯣꯛꯁꯦ ꯌꯥꯗ꯭ꯔꯦ ꯑꯃꯔꯥꯏꯔꯣ ꯍꯦꯔꯣꯏꯟꯒꯤ ꯃꯣꯡꯗꯥꯡ ꯊꯣꯡꯅꯥꯎ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯏꯀꯣ ꯀꯩꯒꯤ ꯑꯩꯒꯤ ꯌꯥꯝꯅ ꯇꯧꯔꯣꯏꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯁꯤꯗꯩ ꯂꯣꯏ ꯂꯤꯠꯂ ꯆꯠꯅꯈꯔꯦ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯂꯤꯠꯂꯒꯦ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯝꯗꯥꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯌꯧꯔꯦ ꯁꯤ ꯀꯥꯈꯠꯂꯒꯦ ꯆꯤꯡ ꯑꯦ 이파다 파자비니 원다지 일라가 있는 아이 먹자니네 살로네 살로 면 너 뚜라 봐줄래? 랑토고 네 본다도 기사 라우럭전이 지나 낭 봐봐 가이도 여 마닝나 나이 마닝나 기산 ꯃꯐꯝꯁꯦ ꯌꯥꯝꯁꯨ ꯆꯥꯎꯋꯦ ꯑꯗꯨꯒ ꯌꯥꯝꯁꯨ ꯐꯖꯩ ꯃꯌꯥꯝ ꯎꯕꯤꯔꯤꯁꯤꯅꯦ ꯀꯥꯒꯤ ꯂꯩꯔꯝꯃꯦ ꯑꯃꯁꯤ ꯆꯤꯡ ꯀꯥꯕ ꯇꯝꯕꯒꯤ ꯀꯥꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯅ ꯏꯃꯥ ꯑꯩꯁꯨ ꯀꯥꯅꯤꯡꯉꯦ ꯑꯝꯇ ꯀꯥꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯥꯁꯤ ꯂꯥꯛꯑꯣ ꯑꯅꯤꯂꯥ ꯁꯦꯝꯗꯤ ꯄꯥ ꯁ꯭ꯋꯥꯏꯗꯩ ꯏꯟꯇ꯭ꯔꯣ ꯀꯥꯞꯄꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯀꯥꯞꯄꯣ ꯑꯩ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ 부탁하나 봐 자루 스카이야 라이데 원하우리도 라이데 원하우리도 에이 기세에 봐 강한 뭐야 봐 거기가 부탁하라 나 쿠카나 나 빨리 나 풍을 놔 lao đang cho cá đó là nhóm này là để đấy gì không? Ai cái tôi nhà thằng này là ai cái mà tôi nó là sao mà thằng chặt tiền Bài lấy tiền ai đi chúng nó mày dai để hay là
ꯆꯦ ꯀꯜꯄꯅꯥꯅꯤ ꯑꯥꯗ ꯀꯥꯔꯤꯁꯦ ꯆꯦ ꯀꯜꯄꯅꯥꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯀꯗꯣꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯑꯣ ꯊꯔꯣ ꯑꯣꯟꯊꯔꯛꯑꯣ ꯑꯁꯣꯝꯗ ꯑꯃꯨꯛ ꯂꯥꯜꯂꯣ ꯅꯣꯏ ꯑꯅꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯁꯜꯂꯝꯃꯅꯤ ꯀꯃꯥꯏꯅ ꯊꯧꯔꯤꯗ ꯄꯥꯏꯗꯣꯏ ꯅꯠꯇ꯭ꯔꯒꯅ ꯁꯤꯗ ꯄꯥꯏꯗꯣꯏꯔꯣ ꯂꯨꯡꯒꯤꯕꯅꯦ ꯑꯣ ꯁꯤꯗ ꯄꯥꯏꯔꯒꯅ ꯈꯔ ꯐꯩꯌꯦ ꯁꯤꯁꯤꯗ ꯑꯗꯨ ꯇꯠꯂꯛꯄꯩꯗꯤ ꯈꯪꯗꯦ ꯆꯦ ꯀꯜꯄꯅꯥ ꯀꯩꯅꯣ ꯆꯤꯡ ꯀꯥꯕ ꯑꯣꯏꯅ ꯆꯠꯂꯁꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯁꯜꯂꯛꯄꯅꯤꯅ ꯑꯥꯗ ꯎꯔꯤꯁꯦ ꯑꯁꯤꯅ ꯊꯣꯡ ꯑꯍꯣꯕꯤꯅꯦꯕ ꯑꯁꯤ ꯑꯃꯨꯛ ꯂꯥꯜꯂ ꯌꯦꯡꯉꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯁꯤꯅ ꯃꯣꯏꯒꯤ ꯃꯤ ꯂꯩꯐꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯗꯒꯤ ꯀꯥꯈꯠꯇꯣꯏꯅꯦ ꯍꯧꯖꯤꯛ ꯊꯣꯡ ꯂꯥꯟꯕꯁꯤꯅ ꯌꯥꯝ ꯂꯥꯎꯅ ꯂꯥꯎꯅꯗꯤ ꯍꯣꯔꯤ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯂꯩꯃꯇꯥꯛꯇ ꯑꯃꯨꯛ ꯍꯥꯏꯊꯔꯒꯦ ꯑꯗꯨꯒ ꯁꯟꯐ꯭ꯂꯥꯋꯔ ꯍꯧꯕ ꯃꯐꯝꯗꯨꯁꯨ ꯌꯦꯡꯈ꯭ꯔꯒꯦ ꯁꯤꯗ ꯌꯥꯝ ꯁꯥꯠꯂꯦ ꯁ꯭ꯋꯥꯏꯁꯦ ꯂꯩꯃꯇꯥꯛꯇꯣ ꯌꯦꯡꯅꯉꯥꯏ ꯀꯩꯁꯨ ꯂꯩꯇꯕꯅꯦꯕ ꯀꯤꯂꯣꯃꯤꯇꯔ ꯌꯧ ꯐꯥꯗ꯭ꯔꯦ ꯀꯌꯥ ꯀꯤꯂꯣꯃꯤꯇꯔ 13 ꯐꯥꯗ꯭ꯔꯦ ꯒꯥꯔꯤꯗꯣ ꯁꯥꯏ ꯈꯥꯝꯃꯣ ꯆꯠꯂꯗꯣꯏꯅꯦ ꯍꯧꯖꯤꯛ ꯑꯁꯥꯏꯕꯧ फजैयेबा चिंजलो एक्टिंग अमता तौरने पेरोडी एक्टिंग अमता तौरोबा पेरोडी नॉट अलाउड पेरोडी तब अमता नंदी को मा चाहिए फा याम चाहिए फा दी
Mình cho sao bằng thiện ấy. Con điêu tí. Đâu rồi à? Cái khổ phát dân đó. Cái gì nó? Cái nó. rất là biết tàu nào đó nơi nữa đi là phu mèm chứ mà thật là thăm gì khối chảy nè haiแต่มาดิปุ่มตัวเป็นเลย Hꯧzik Leimatak yore akhoi ado sida moi pochei insang na pigumba khara yoli ado su yengi ge la phoi kya pi hai no la phoi hai chaka sing yam yaw la phoi ra kya pi hai no moi se sing su yam hong ame kilo da 50 khakta piye aduga torobot su 50 pire aduga la phoi la phang su 50 pire ahum du leire e ado sina moi Leimatak ki thong du leire sidi yengbam kai su kesu yam yeng na ngai leite sidi ising yom kan na chen ba si yeng do ngai le ngam kum mai sia cây nó lấy gì cây tin nó chỉ bố nó xịt mà chả cha nó bận quá ngầu rồi cái cha bả chu rồi cái cha bả có mai tệ ngầu rồi cái sao vậy thao đã tao rồi cả sina inam hoi umurok lai bai ne umurok se yam ti aduga chaw raga lang lang la masak su yam phajai adudi akhoi su amok hannaba tawrage numisut khara tasalla e yumyo bada mammani ningtham tha ga oibaga moi agi se sa ama semba male kari sa no di khangde mapan sida ising mapala sida adudi mayam mathangi video da mok thengnarase ngasigi di shwaida loisilage